Arvind Kejriwal Fababu CPI Manipur State naYaningdaba Fongdorakli Paomisingna pandam Paomisingna Lokhatchavane Delhi Chief Minister Arvind Kejriwal bu Delhi Excise Policy wathoka mari lainana ngahan March 18 Enforcement Directorate ED na pung anirom wahang pahong tawraba matung makoigi custody da thamkiba thawong CPI Manipur State Council na akanba mawongda Yaningdaba Fongdorakli Cherol amada Thengnaragani pansuba Lok Sabha mikhalgi matam laukthokibga loinana Mikhalgi notification thokiba March 18 Delhi Chief Minister Arvind Kejriwal bu Enforcement Directorate na fajinkibasi Maruwaina BJP na Lok Sabha gi seat chamri fangnaba target tawriba manglan mang faungnaba ngamloidaba phibam urakbadagi ne Mamangdasu Jharkhand gi Chief Minister oiramba Himanta Sorel bu ED na faraga jail da thamke Masidasu natana laibaki democracy secularism federalism constitution amadi parliamentary democracy kannaba autocracy laingaklon khongul muthanaba mamang sahida nauna saphonglakiba opposition party kun henbagi apunba platform India block ki sakti mayeng tahananaba Independent Agency ED CBI amasung IT bukhulai oina sizinaba leptri haire senja thumja ki maral thangjinduna CBI natraga ED na phaduna jail da thamkhraba opposition luchingba kaya BJP da yaukhibada makoigi maral sing kokpi bagi sanabi hogdoroklibasi na taklibasi BJP na nakoina na senja thumja sawgali utpanai Haukiba February 15 da Supreme Court na wathok oiraba electoral bonds scheme unconstitutional oi haina thingkhibadagi thamliba seat chamri gi target mapung pharoidaba urakpadagi opposition India block ki masak naiba luchingba singi mathakta satharakpa lalong oiraba so handaki Thengnaragani pansuba Lok Sabha mikhal sida Narendra Modi gi arwanba madi aphongba machat sing khanglaba voter sing na BJP da anauba para ama tambiragani haire Jiribamda Yaoshang Kummei Pangthokpiganu Pawasi Kangla Paomisingna Lokhatchavane Haukiba Meeoi 3 hauraga iramda Manipur asida tha 10 helaklaba fauba Kanglup anigi marakta thogliba thoganingdaba thogdok asina maram oiraga amadi iramda masida khundaminariba ifurup izati singna mayoknariba khudong chadaba sing asi yengbiduna Jiribamda su khundaminariba mipum khudingmakna laibaki irang asibu khangbiduna Meetei Meetei amadi Hindu laining chatpiriba kanglup khudingmakna Yaoshang Kummei amadi Holi ga mari lainana pangthokpa Kummei sing thabal chongba lambi thatpa amasung yumthong khuding changduna sel khaiba nakatheng aver taiba amadi Yaoshang Sports na chingba Kummei sing handak chahi 2024 gi oina Pangthokpiganu haina Jiribamda leiriba loop ahum Jiri Development Organization JDO Jiri Ima Maira Paibi apunba loop Jimpal amasung United Jiri Youth League ki thaupuba singna punna sahi tawduna thadorokpa Cherola man haire Moreh da WY tablet KG taraga mathoirom ka Konnana Meeoi ani fare Paomisingna pandam Paomisingna Lokhatchavane Security Force na Indo Myanmar border town oiriba Moreh da gi Meeoi ani WY tablet kilogram taraga mathoi gram yankairom ka Konnana faba ngamle haire Paomisingna hai tha asigi chaisat kunga mathoi gi ayuk pung 8 taba matamda Moreh police station gi manungsan na laiba Kanan Beng village da gi tongan ba mafam anida manga suba Assam Rifles ke checkpoint da Auto rickshaw ama chingnaningai oina lakbada khamduna check tawbada drug yaurambadagi Meeoi ani drug ka Konnana faba ngamkhibani haire faraba Meeoi ani adudi tinu munjang village dagi tongkho haw hawkip chahi nifuga mari apokpa ngulhaw hawkip amade es kanan phai village dagi jamkholun baite chahi nifuga ni pan apokpa dawjam baite kawe makhoidagi amuba machugi achoba packet mapan yaurambadagi hangdoktuna check tawbada WY tablet KG taraga mathoi Gram Chatret ka nifu yauramba thengnakhe faraba Meeoi ani adu drug mobile phone makhoina tonglakpa auto rickshaw yauna makha taba thabak laukhanaba police ta sinakhre haire National Stock Exchange Mumbai na Ahanba Leire Paomisingna Kangla Paomisingna Lokhatchavane National Stock Exchange NSE headquarter Bandrakula Complex Mumbai na Social Stock Exchange platform da miyam gi thabak tawriba non profit organization oina leiriba Swami Vivekanand Youth Women Transform Rural India Mubti Eklavia Foundation amadi HGPS Unity Foundation singi NPO singasina Social Stock Exchange platform da Neutral Stock Exchange na lupa crore nipan thadaduna miyam da tongan ba thabak singda mateng pangliba non profit organization manga gi ahanba position gi mafam kanba ngamkhre haire Manipur gi Paomisingna Andaman Nicobar da Meetei Athouba kulhumdoi da Ekai Khumnaba Utkhre Paomisingna pandam Paomisingna Lokhatchavane All Manipur Working Journalists Union amjuna sinduna Nupi Paomisingna oiba Andaman and Nicobar khongchatta mafam adu da thungbaga Maharaj Kulachandra yauna Meetei Athouba kulhumdoi gi mafam da Ekai Khumnaba Utkhre amjuna chahi yankai mapung pharakpagi chahi ama chumna pangthokpa thauram gi manungsan na
khongchat adu da saruk yakhiba paumi nupi sing amade amjugi member sing na Mount Herian hairam badage Mount Manipur haina maming onkhra ba mafam adu da British na 1891 Anglo Manipuri war ga mari lainana loi thakhiba amade mafam adu da laikhidraba Athouba singi mafam da minute ama tumina laiduna Ekai Khumnaba Utkhre panba yabadi kumjali singani ahumda amjugi Ahanba Andaman Nicobar Island khongchat Maharaj Kulasandra yauna Athouba kulumdoi ase lanfa oina kalapani haina khangnariba cellular jail da thamdringai da Mount Manipur haina maming olaba Mount Herian ta political prisoner oina leramkhi haiba khangdokpa ngamkhibane masugi matung Manipur laingaki art and culture department na kumna thizillaba matung da kumjali singani kunmathoi gi October 13 Union Home Minister Amit Shah na Manipur gi Athouba singna laukhiba thodang sing adubu Ekai Khumnaba oina Mount Herian po Mount Manipur haina maming thonkhibane amjugi nupi paumi tim aduna Mount Manipur da leiringai amjugi president Meeoi kakching tabam na luching duna Mount Manipur National Park ta Yaoshang amadi kundo laising thakhe loinana paumi kangbu aduna Maharaj Kulachandra Singha yauna Athouba kulhumdoina leiramkhiba mafam singdasu chatkhe paumi singi khongchat aduga mari lainana amjugi joint secretary Sonia Soren Sangbam na paumi nupi 19 amade DIPR gi official anina saba kangbu ase tha asigi 13 ta Imphal thadorokibane Tim masina March 13 Kolkata dagi jahaz tongduna ngahan Port Blair da thungkhibane DIPR gi senthang makhada amjuna sinduna lakhiba nupi paumi singi oiba Ahanba Andaman khongchat asina puwari gi tangkak sing amade wari sing khangba ngambaga loinana apunba amade nungsinabagi mari dasu hena khumang chauksin bangamgani haibagi thajabasu Soniana Phongdorokli Manipur Film Festival hogdokre pawasi kangla pau se dagi laukhatjavane The Heritage Art and Cultural Center Singamakha Phuramakhong Singjamai Imphal West na Northeastern Council Government of India gi sponsor makhada numidhumni chathagadaba Manipur Film Festival MSFDS Palace Compound da hogdokre thauramadu da retired IAS RK Nimai da chief guest Film Forum Manipur gi hanagi chairman Laimayum Surjakumar na functional president JN Manipur Dance Academy gi director P Bilas social worker and film producer oinam Roman na guest of honor oina saruk yakhibaga loinana film ga mari lainaba Meeoi kayasu saruk yakhe thauramadu ga mari lainana chief guest RK Nimai na phongdokhibada mamangda puthokiba film kaya asidagi haujiki film maker singna tamsinba yaba macha kaya yaure Manipur gi oina su award phangwa film kaya yaukhre haina phongdokpaga loinana matamgi matungina film technology da ahongba kaya laklibase aikhoina mayokna batabani haikhe mahangna makha taraduna national amasung universal theme da yumpham oiraga film puthoklabadi malemgi film gi lamjel da saruk yaba ngamgani haikhe Manipur final changkhre pawasi kangla pau se dagi laukhatjavane Nagaland na yumbu oiduna pangthokliba awang Poke State nipana saruk yaba ahum suba Northeast Games ke ngarang ayuk sanakiba nupagi football gi semi final da Manipurna yumbu Nagaland bo ani amada maithiba piduna final changkhre Final da Manipurna Ngasi Mizoram ga Thengnaragani ngarang sanakiba ani suba semi final da Mizoram na Arunachal bo panjal ani sino da maithiba piduna final yaurokibane